ꯄꯣꯛꯂꯝꯕꯅꯤ ꯀꯪꯂꯩ ꯃꯥꯒꯤ ꯃꯁꯥꯏ ꯈꯣꯟꯗꯥꯏꯗ ꯂꯩ ꯍꯧꯁꯤꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩꯗꯤ ꯍꯤꯡꯈꯤꯒꯅꯤ ꯀꯪꯂꯩ ꯆꯥꯕꯤ ꯂꯝꯗꯝꯁꯤꯗ ꯄꯣꯛꯂꯝꯕꯅꯤ ꯀꯪꯂꯩ ꯃꯥꯒꯤ ꯃꯁꯥꯏ ꯈꯣꯟꯗꯥꯏꯗ ꯂꯩ ꯍꯧꯁꯤꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩꯗꯤ ꯍꯤꯡꯈꯤꯒꯅꯤ ꯀꯪꯂꯩ ꯆꯥꯕꯤ ꯑꯩꯒꯤ ꯏꯗ ꯄꯛꯂꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯅꯥ ꯀꯠꯊꯣꯛꯄꯅ ꯄꯨꯟꯁꯤ ꯌꯣꯗꯨꯅ ꯊꯥꯈꯤꯕꯅꯦ ꯊꯋꯥꯏ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯗ꯭ꯔꯣ ꯂꯩꯔꯕꯁꯨ ꯂꯝꯗꯝ ꯅꯣꯛꯅ ꯅꯣꯛꯅ ꯊꯥꯈꯤꯕꯅꯦ ꯀꯤꯕ ꯂꯩꯇ꯭ꯔ ꯊꯋꯥꯏꯗꯨꯗꯤ ꯂꯥꯡꯒꯣꯏꯗꯤ ꯆꯪꯈ꯭ꯔꯒꯥꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩ ꯆꯥꯁꯤꯡ ꯅꯣꯡꯃꯗꯤ ꯂꯣꯏꯈ꯭ꯔꯒꯥꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩ ꯆꯥꯁꯤꯡ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯗꯨꯗꯤ ꯀꯜꯍꯧꯔꯁꯦ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜꯗꯤ ꯂꯤꯔꯝꯂꯁꯦ ꯏꯄꯥ ꯏꯄꯨꯒꯤ ꯉꯥꯛꯂꯝꯗꯤ ꯉꯥꯛꯂꯝꯂꯁꯦ ꯀꯪꯂꯩꯄꯥꯛꯀꯤ ꯀꯪꯂꯩ ꯆꯥꯁꯤꯡ ꯑꯆꯨꯝꯕꯗꯤ ꯅꯪꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯆꯨꯝꯕꯗꯤ ꯅꯪꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯈꯪꯉꯤ ꯑꯩꯗꯤ ꯂꯝꯗꯝꯁꯦ ꯄꯟꯗꯤꯠꯀꯤ ꯂꯝꯗꯝꯅꯦ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯑꯔꯥꯟꯕꯁꯨ ꯆꯠꯂꯩ ꯍꯦꯛꯇ ꯀꯨꯞꯁꯤꯟꯈꯤ ꯑꯣꯏꯍꯟꯈꯤ ꯑꯆꯨꯝꯕ ꯈꯔꯗꯨꯗꯤ ꯅꯥꯏꯍꯠꯄꯤꯔ ꯊꯝꯈꯤ ꯅꯣꯡꯃ ꯀꯥꯟꯗꯩ ꯃꯤꯁꯤ ꯃꯤꯅ ꯄꯥꯎꯗꯩ ꯂꯦꯞꯄ ꯅꯥꯏꯗꯩ ꯊꯣꯛꯂꯛꯂꯤꯕ ꯀ꯭ꯔꯥꯏꯝꯗꯤ ꯏꯆꯦ ꯏꯆꯟ ꯀꯌꯥꯕꯨꯁꯨ ꯅꯥꯏꯍꯠꯄꯤꯔ ꯊꯝꯈꯤ ꯆꯠꯅꯔꯤꯕ ꯚꯤꯛꯇꯤꯝꯗꯨꯒꯤ ꯗꯟꯗꯤꯗꯤ ꯑꯣꯡꯂꯤ ꯖꯦꯜꯁꯤꯅ ꯂꯣꯏꯗꯩ ꯁꯤꯅ ꯋꯥꯠꯇꯩ ꯊꯣꯛꯂꯛꯈꯤꯅꯤ ꯀꯨꯝꯍꯩꯒꯨꯝ ꯃꯊꯪ ꯃꯅꯧ ꯅꯥꯏꯅ ꯁꯣꯏꯗꯕ ꯉꯝꯗꯕ ꯈꯥꯅ ꯂꯩꯒ ꯁꯣꯏꯕ ꯅꯠꯇ ꯁꯤꯗꯤ ꯆꯠꯂꯛꯄꯅꯤ ꯋꯥꯈꯜꯗꯨꯗ ꯁꯥꯔꯝ ꯆꯠꯈꯤ ꯂꯤꯆꯠ ꯂꯝꯗꯝꯁꯤꯗ ꯄꯣꯛꯂꯝꯕꯅꯤ ꯀꯪꯂꯩ ꯃꯥꯒꯤ ꯃꯁꯥꯏ ꯈꯣꯟꯗꯥꯏꯗ ꯂꯩ ꯍꯧꯁꯤꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩꯗꯤ ꯍꯤꯡꯈꯤꯒꯅꯤ ꯀꯪꯂꯩ ꯆꯥꯒꯦ ꯂꯝꯗꯝꯁꯤꯗ ꯄꯣꯛꯂꯝꯕꯅꯤ ꯀꯪꯂꯩ ꯃꯥꯒꯤ ꯃꯁꯥꯏ ꯈꯣꯟꯗꯥꯏꯗ ꯂꯩ ꯍꯧꯁꯤꯗ ꯆꯥꯎꯔꯛꯄꯅꯤ ꯑꯩꯗꯤ ꯍꯤꯡꯈꯤꯒꯅꯤ ꯀꯪꯂꯩ ꯆꯥꯒꯦ ꯀꯜꯍꯧꯔꯁꯦ ꯏꯔꯝꯗꯝꯅꯤ ꯁꯃꯥꯒꯤ ꯏꯄꯛꯇꯒꯤ ꯇꯨꯡꯍꯟꯗ ꯌꯦꯡꯂꯨꯕꯗ ꯁꯤꯕꯒ ꯄꯥꯡꯈꯛꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯁꯃꯥꯅ ꯁꯨꯝꯗ꯭ꯔ ꯂꯩꯔꯦ ꯌꯦꯡꯁꯤꯟꯕꯤꯅꯕꯗꯤ ꯂꯩꯇꯦ ꯇꯥꯕꯤꯅꯕ ꯂꯩꯇꯦ ꯍꯦ ꯕꯣꯠ ꯈꯛꯇꯪꯗ ꯐꯔꯛꯀꯅꯤ ꯆꯨꯝꯕ ꯆꯠꯄ ꯁꯥꯔꯛꯀꯅꯤ ꯁꯨꯝꯈꯤꯅꯤ ꯅꯇꯥꯇꯨꯅ ꯄꯪꯕ ꯄ꯭ꯔꯖꯥ ꯀꯌꯥꯕꯨꯁꯨ ꯇꯥꯕꯤꯔꯣ ꯍꯥꯏꯖꯕꯁꯤꯡ ꯄꯪꯗ꯭ꯔꯣ ꯂꯩꯅꯤ ꯅꯣꯏꯒꯤ ꯅꯥꯀꯣꯡ ꯎꯏꯁꯤꯟꯈꯤꯅꯤ ꯅꯥꯃꯤꯠ ꯑꯅꯤ ꯀꯣꯟꯈꯤꯒꯅꯤ ꯅꯣꯏꯒꯤ ꯆꯧꯀ꯭ꯔꯤ ꯀꯔꯝꯅ ꯄꯨꯔꯛꯀꯅꯤ ꯂꯝꯗꯝꯁꯤꯗ ꯑꯍꯣꯡꯕ ꯃꯥꯗꯤ ꯄꯨꯔꯛꯂꯦꯅꯤ ꯇꯥꯏꯌꯣꯟꯅꯕ ꯂꯝꯕꯤꯗ ꯆꯤꯟꯗꯅ ꯄꯪꯉꯥꯏ ꯍꯥꯏꯔ ꯌꯥꯔꯗ꯭ꯔꯅ ꯅꯣꯏꯕꯧ ꯆꯍꯤ ꯈꯔ ꯃꯇꯨꯡꯗꯗꯤ ꯃꯤꯅꯥꯏ ꯑꯣꯏꯁꯤ